Makha tarakpada Assam Rifles lawthokpa yaroi haina Kuki Nupising NS2 da total shutdown gi khongjang changsinba haukhre. Manipurdagi Assam Rifles lawthokpa yaroi haibagi demanda ngasi Kuki Fruki Nupising National Highway number 2 da total shutdown gi khongjang changsinba haukhre. Khongjang adugi saruk ama oina Torbung Bazar da masing yamlawa Kuki sing tholaktuna khongjang changsili khongjang aduda saruk yakiba singna Assam Rifles asi misang mikhai naiba force nate Assam Rifles lawthokpa yaroi. Assam Rifles lawthokpana irang asigi solution nate haibana chingba thaba placard kaya sizinaki mafam aduda hojik lambi thingbagi khongjang akanba mawngda changsilli. Rapid Action Force yauna tongan tongama Central Force singna pamdaba thodok sing thoktanaba mikum nahum singna ngak senbagi thabak chathari panba yabadi mamang thaktasu mapan suba Assam Rifles ki gate mamangda Kuki Fruki mioi kaya na famjinduna Manipurdagi Assam Rifles lawthokkiba yaroi haina khongjang changsinba leikhrabani. Makha tarakpa update da Chucharpur Kangpokpi amadi leimakhongda Assam Rifles lawthokpa yaroi haina Kuki singna rally chatkre. Chucharpur amadi Kangpokpi da hojik leiriba mapan suba amadi kunithoi suba Assam Rifles ki battalion sing lawthokpa yaroi haina dabi tawduna Kuki Jo singna chatharakpa khongjang hena kansinkhre. Kangpokpi amadi Chucharpur da ngasi maikai adungi masing yamlaba miyamna Assam Rifles we are secure with you, stay with us haiba banner makhada wakat khongjang amadi lambi thingbagi khongjang changsinkhre. Amarom da Chucharpur amadi Kangpokpi district ta leiriba Kuki singna mapan suba amadi kunithoi suba Assam Rifles battalion sing lawthokpa yaroi haina changsiliba khongjang asibu mapung phana saugatuna ngasi leimakhongda leiba Kuki Nupising nasu leimakhonggi akoiba mafam singda rally ama chatlaga loina na wafa mifam chathaki leimakhongda leiriba army singna su mateng pangduna khongjang adu ngak senbagi thabak chathaki hari press na phangba pawgi matung innadi Chucharpur amadi Kangpokpi da leiba mapan suba amadi kunithoi suba Assam Rifles ki battalion singgi mahut sinaba CRPF ki advance team ngasi nongmanini mamangdagi mapam sing aduda changsinba haukhre hairi. Makha tarakpa update asidi editorial column o kangla pawdagi lakhotjarake. Foreigner terrorist singa political dialogue tofam thokpra. Illegal immigrant foreigner chin Kuki Jo narco terrorist singna laiba asigi mathakta landaduna mitei miyambu paktangna na hatpa genocide chathariba asigi warishin puraknaba political dialogue chathaba tarabadi madu karamba mawngda chathagadawribano malemgi leibak amatada terrorist singa political dialogue chathaki haibagi paw leitri. Political dialogue chathaba tarabadi nakal anigi marakta term and condition amagi makhada peace accord sign tawnaba mathau tai. Accord aduda terrorist singi demand sing adu maram chai chade natraga demand piba pidabagi wafam sing yaudaba yaroi. Immigrant migrant chin Kuki Jo narco terrorist singna atamnana mitei miyamgi mathakta landaragli basi political gi oiba issue ni haina lawba yaroi. Thawong asidi terrorism gi lichatni lawi foreigner terrorist singna leibaki mathakta war crimes athari basi political issue onthokpam thokte landaragli ba terrorist singa political dialogue chathaba tarabadi wathok asi politicize tawnaba Indian government amadi Manipur government na hotnabani haina loroidabagi maram leite loinana wathok asi political influence ki oirakiba wafam ni haina logani mireibang macha terrorist khujok kharana India ge punba saktam thugaina ba landarakpada mitei khaktada atamnana khud thaba India ge security force khud thadaba amadi paramilitary force oriba Assam Rifles na terrorist singbu ngak senduna thambagi mahutta makhoi ge khusam naraga mitei gi khul singda nongmai amasung bom kapsinuna mitei hatpa amasung miyamda ki akhang pibagi thabak chathabada central government gi maikaidagi khangsin usinadana leithokpa haibasi political gi oiba aronba agenda ama leibadagi ra haibasini kariguma central government amadi state government gi maikaidagi watho asigi warisin puraknaba political dialogue chathaba tarabadi landaragli basingi maikaidagi separate administration natraga lengak londa akaiba piba amata yaudana yanaba puraknaba hotnagadabani. Terrorist sing asina war crime amadi genocide chathabagi maralgi matung ina chairak phompham thokpasing adu ngakpiba amadi makhoibu tekta kaidana maramdamda halankhiba asida yasinaba purakpa tabani wafam sing asida yanaba purakpa ngamloidaba leirabadi political dialogue chathabam thokte loinana political dialogue chathanabagi damag yumthangnaba state singdagi mateng lofam su thokte. Political dialogue chathanabagi interlocutor oigadawribi Mioi adu neutral oirabadi nakal namatagi oiba miengda Manipur machet tahanaba political lobby chatharak loi hainingai leite. Manipur gi wathok ki matangda warishin purakpa amadi puraktaba haibasi central government gi makhutta lei maram asina political dialogue mathau tade Manipur wathok ki warishin puraknaba Mizoram gi chief minister Laldu Homa na union home minister da haijakiba amadi Manipur gi chief minister na mahakpu Manipur da laknaba khangankiba Mizoram gi chief minister asi Manipur da landariba chin Kuki narco terrorist sing da phongna sawgali haibasi mahakna
ममांग फोंदोखिबा वाफमसिंगदगी पुमनमकना खंगनख्रबनी लोइनना मणिपुरदा इरांग थोकपा हौरखिबा मे 3दगी इरांग असिना मरम ओइरगा मणिपुरदगी मिजोरामदा चेनखिबा मियोय 4,215 लैरी लोइनना इरांग कंखलखिबदगी मखा ताना चेनसिलखिबा मियोयसिंग मसिंग 10,12 रोम ओइरंबदगी हौजिक मियोय 4,215 लैरी हाइना लालदु होमाना फोंदोकपा लैरी लालदु होमाना चिन कुकी जो कांगलुकी मियोय ओइबना मणिपुर इशूगी सोल्यूशन पुरकनबा सिन्नबा तारबदी पुक्चेल सेंगना होनरकनी हाइबा थाजदे लोइनना वाथोक असिगी वरसिन पुरकनबा इंडिया गवर्नमेंट की माइकैदगी कुकी जो महुत सिलिबा ITLF की लुचिंगबसिंग अमदी इंडिया गवर्नमेंट का सु साइन तौनरिबा लालुलोपसिंगी लुचिंगबसिंग दिल्लीदा कौदुना मखोइगी खोंगफम हंदोकनबा खंगहल्ली करिगुमा खोंगफम हंदोकतबा तारबदी मदुगी अफबा फल फंगलोय हाइना खंगहंदुना वरसिन पुरकनबा होनाफम थोई मखा तारकपा अपडेट असिदे एडिटोरियल कलमदगी लखोचरके मणिपुर थुगाइनबा लंदारक्लिबसिंग मसक खंगलबसु लेंगांगना तुमिना लैथोकलिबा करिगिनो अखोइगी लेबाक मपु ओरिबा चीफ मिनिस्टरना लेबाक असिगी येकनबा कनानो मरुप कनानो हाइबदु मसक मुन्ना खंबिगदबनी अदुगा इरेबाक मणिपुर थुगाइनबा अकनबा लांदा चथरक्लिबा चिन कुकी नार्को टेररिस्ट सिंगबु लेंगांगना थौना फना चोंथोक्तुना चपचाना माइथिबा पिदुना मणिपुर इंगतप्पा लमदम अमा हाइबदु ओहेनबा ngamnaba hotnafam thoi adubu manipur gi apunba saktam thugainaba hotnariba afongba yeknaba masak khangna makhoi gi mathakta lokhotpam thokpa thabak amata lokhotana hojik phawba manipur lengakna leithokpagum tawriba sidi yamna lali haina khali lengakna hojik manipur da thokliba lan asi tapna santi hanjalakle haiba wafam su phongdokhi adubu makhata na kuki narco terrorist singna nomai kapsinduna mitai khul kaya da landarakpadi makhata na asumak sathari yamna ngakli badi kuki narco terrorist singna nomai kapsilaktuna landarliba mafam sing adu manipur lengakna khangna makhoibu takthokpagi thabak chathadriba sini masina taglibadi manipur thugaina ba honariba kuki narco terrorist sing asi manipur lengakna kangkhatuna thamlabra haiba wang amalakle ngasi phawbada bharat lenga amadi manipur lenga anina manipur thugaina ba honariba chin kuki narco terrorist sing asi maithiba pina ba chap chaba thaba amata lokhat pangamdana lakli lenga ke asonba asina maram oiduna ngasi manipur miyam leitana hingmangamdaba misi mina chawna thokpa amadi masagi maram damda फाव मनिंग तमना चथोक चसिन तौदुना सु नोंबा ngamdriba asini asengba khudam haibabu manipur gi lifeline oriba national highway 2 फावबदा मियामना चथोक चसिन तौबा ngamdre मिचम प्रदादी लायदना खुलाई पाइबा security singna chayom sana ngak senuna leiba chief minister dagi horaga minister sing amadi MLA sing फावबा sekmailana chatpa ngamdre aduna pura loiraba haibadi micham praja singi punsida लायदना manipur asi ngakpi senbiba ngamdaba haibadu oire फिबम मसिदा लागलिबा वहांगदी मणिपुर दा मिखलगी मतमदा लेबाक मियामना खनखिबा मिहुत सिंगना सेंबा लेंगा अमा इचाउ चाउना लेरी मदुना मणिपुर लेंगाना करिगिदमक्ता मरेबाक मणिपुर ngakपगी लौफम थोकपा थौदांग अदु लौबा ngamdribano हाइबसिनी हारिबा वहांग असि मयामना मतम कयागी ममांगदगी लेंगाकी मफमदा हंगदुना लाक्लिबनी अदुबु ngasi phawba masigi paukhum mayek sengna piba ngamdri maduna manipur lenga asi mamingtagi oina leire lebak miyam thokliba lan asina maram oiraga awaba ipakta tarabasu makhoi awaba asida yaude nungaiba punsi amada leiri maduna nungaibana awaba khangde haibaduga chap manare haiba yare hojik lakliba wafam di chahi ama makhai lan thoktuna lakpada bar lengangna amadi manipur lengangna lan asi loishina ba lokhotpam thokpa thabak lokhattaba asina takpadi manipur thugaina ba landarliba narco terrorist sing asi mapung phana sagotpa leirabra haibasini manipur thugaiba haibasi bharat thugaina ba honabaga chap manai maduna manipur thugaina ba honaraliba sing asi खंगलबा फावबदा भारत लेंगाना हौजिक फावबदा मखोइबु माइथिबा पीबा ngamdana लेरिबा असि करिगनो हाइबदु हाना पाउखुम पीबा ताई।